ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯔꯥꯇꯣꯟ ꯃꯪꯂꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯔꯥꯇꯣꯟ ꯃꯪꯂꯦꯝ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ꯫ ꯆꯟꯗ꯭ꯔ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯈꯣꯡꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯕ ꯈꯔ ꯂꯤꯕ ꯈꯔ ꯆꯥꯎꯕ ꯋꯥ ꯑꯃꯕꯨ ꯆꯣꯞ ꯍꯦꯛꯇ ꯌꯥꯟꯊꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯟꯗ꯭ꯔ ꯋꯥ ꯑꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯍꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥ ꯑꯗꯣ ꯈꯥꯏꯊꯔꯛꯏ꯫ ꯇꯧꯔꯤꯕ ꯑꯗꯣ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃꯗꯒꯤ, ꯍꯥꯏꯕꯗꯤ ꯆꯟꯗ꯭ꯔꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯈꯨꯔꯥ ꯑꯇꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯦꯞꯄꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯇꯧꯖ ꯁꯥꯔꯦꯁꯤ ꯌꯦꯡꯉꯨ, ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ? ꯃꯤꯒꯤ ꯉꯁꯤ ꯋꯥ ꯌꯥꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯋꯥꯒꯁꯤ ꯌꯥꯟꯊꯠꯂꯗꯅ ꯃꯥꯒꯤ ꯃꯄꯣꯠꯅꯤ ꯁꯤꯅꯤꯅꯦ꯫ ꯇꯧꯁꯅꯨ, ꯍꯤꯡꯈꯣꯜ ꯑꯁꯦ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯪꯂꯦꯝꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯈꯤꯅ ꯍꯦꯔꯥ, ꯃꯥꯅꯗꯤ ꯉꯝꯍꯜꯂꯣꯏꯗꯕꯅꯤ, ꯅꯍꯥꯅꯤ ꯀꯥꯏꯅ ꯎꯁꯤꯠ ꯇꯧꯍꯣꯏꯗꯕꯒꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤꯅꯦ ꯃꯨꯈꯤ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯪꯂꯦꯝ ꯑꯃꯗꯤ ꯃꯨꯈꯤ ꯂꯦꯞꯄꯒ ꯁꯨꯝ ꯌꯦꯡꯂꯤ꯫ ꯆꯟꯗ꯭ꯔꯗꯣ ꯋꯥ ꯑꯗꯣ ꯈꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯪꯂꯦꯝꯒ ꯃꯈꯣꯏꯒ ꯇꯥꯏꯅꯕꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯁꯝꯕꯜ ꯌꯨꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯪꯅ ꯌꯨꯡꯂꯤꯕ ꯁꯝꯕꯜꯁꯤ ꯑꯩꯒꯤ ꯂꯝꯗ ꯌꯨꯡꯂꯦ꯫ ꯁꯦ ꯁꯤꯒꯤ ꯂꯧꯔꯤꯒꯤ ꯋꯥꯡꯃꯗꯒꯤ ꯈꯨꯗꯨꯞ 9 ꯍꯟꯖꯤꯜꯂꯒ ꯑꯩꯒꯤ ꯂꯝ ꯂꯩꯔꯤꯕꯅꯤ, ꯃꯁꯤꯐꯥꯎꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯀꯩꯅꯣꯅꯤ ꯈꯨꯔꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯂꯝ ꯑꯁꯤꯕꯨ ꯂꯧꯔꯤꯁꯤꯗꯒꯤ ꯑꯣꯏꯗꯕ꯭ꯔꯅꯦ? ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯝ ꯑꯁꯤ ꯑꯩꯅ ꯂꯧꯅꯤꯡꯕ ꯖꯒꯥ ꯐꯥꯎꯕ ꯂꯧꯒꯅꯤ ꯍꯥꯏꯗꯅ꯫ ꯅꯪꯒꯤ ꯅꯄꯨꯒ ꯅꯄꯣꯛꯀꯗꯣ ꯃꯗꯨ ꯑꯩꯅ ꯁꯦꯕꯥ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯒ ꯅꯄꯥꯒꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯊꯥꯛꯂꯛꯂꯤꯕ꯫ ꯈꯔ ꯆꯥꯎꯔꯛꯂꯦ ꯒꯥꯏꯗꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯗꯤ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯈꯦꯇꯤ ꯄꯨꯔꯣꯟ ꯅꯤꯈꯠꯂꯛꯂꯕꯗꯤ, ꯄꯤꯈꯠꯂꯛꯂꯕꯗꯤ, ꯂꯧꯈꯠꯂꯛꯂꯕꯗꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯩꯖꯔꯤꯕ ꯍꯤꯡꯈꯣꯜ ꯃꯆꯦꯠꯁꯦ ꯁꯤꯐꯥꯎꯕ ꯂꯧꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯈꯣꯏꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕꯗ ꯌꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯌꯣꯟꯒꯗꯕꯅꯤ, ꯀꯅꯥ ꯑꯃꯗ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯀꯩꯅꯣꯅꯦ ꯈꯨꯔꯥꯇꯣꯟꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕꯗ ꯈꯨꯔꯥꯇꯣꯟꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯀꯔꯤ ꯍꯛ ꯂꯩꯔꯤꯕꯒꯦꯅꯦ? ꯍꯛ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ꯫ ꯍꯤꯡꯈꯣꯜ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯍꯤꯡꯈꯣꯜ ꯑꯁꯦ ꯀꯅꯥꯝꯇꯗ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯅꯪꯅ ꯀꯔꯕꯥꯔ ꯇꯧꯒꯅꯦꯗꯅ ꯃꯤ ꯊꯤꯕꯗꯣ ꯃꯗꯨ ꯑꯔꯦꯝꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯅꯥꯝꯇꯗ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯧꯔꯤ ꯑꯁꯤꯗꯒꯤ ꯈꯨꯗꯨꯞꯁꯦ 9 ꯍꯟꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯔꯒꯅꯨ꯫ ꯈꯨꯔꯥꯇꯣꯟ, ꯑꯗꯨꯝꯅꯁꯨ ꯄꯪꯇꯥꯛ ꯇꯥꯛꯄꯤꯒꯅꯨ꯫ ꯍꯤꯡꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯨꯔꯥꯇꯣꯟꯒ ꯐꯖꯅ ꯌꯦꯟꯅꯈ꯭ꯔꯕꯗꯥꯏꯅꯦ? ꯌꯦꯟꯅꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨꯡꯗ ꯁꯤꯗꯒꯤꯅ ꯁꯤꯐꯧ ꯑꯣꯏꯔꯒꯦꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯈ꯭ꯔꯕꯅꯤ꯫ ꯂꯧꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯗꯨꯞ 9 ꯍꯟꯖꯤꯟꯕ ꯍꯥꯏꯗꯅ ꯌꯥꯅꯈ꯭ꯔꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯁꯨꯝ ꯃꯔꯩ ꯆꯀꯤ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯇꯧ ꯌꯨꯡꯉꯨꯅꯦ ꯅꯪꯒꯤ ꯁꯝꯕꯜꯗꯣ꯫ ꯁꯦ ꯂꯧꯔꯤꯁꯤꯗꯒꯤ ꯈꯨꯗꯨꯞ 9 ꯍꯟꯖꯤꯜꯂꯒꯅꯦ ꯌꯨꯡꯉꯨꯅꯦ ꯅꯪꯒꯤ ꯁꯝꯕꯜꯗꯣ꯫ ꯆꯟꯗ꯭ꯔ ꯃꯪꯂꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯈꯠꯂꯛꯂꯤ꯫ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯍꯤꯡꯈꯣꯜ ꯑꯁꯦ ꯇꯪꯈꯥꯏ ꯌꯦꯜꯂꯣꯏꯗꯣꯔꯤꯕꯅꯣ? ꯍꯤꯡꯈꯣꯜ ꯑꯁꯦ ꯇꯪꯈꯥꯏ ꯌꯦꯟꯒꯗꯕꯅꯤ꯫ ꯂꯧꯔꯤ ꯂꯩꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯈꯨꯗꯨꯞ 2 ꯂꯝ ꯍꯦꯟꯖꯤꯜꯂꯕꯅꯤ꯫ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛꯀꯁꯨ ꯈꯨꯗꯨꯞ 9 ꯍꯟꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯣꯝꯗꯗꯤ ꯆꯟꯗ꯭ꯔꯗꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ, ꯍꯦꯔꯥ ꯈꯨꯔꯥꯇꯣꯟ, ꯑꯗꯨꯝꯅꯒꯁꯨ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯛꯀꯅꯨ꯫ ꯂꯧꯔꯤ ꯑꯁꯤ ꯐꯥꯎꯕꯗꯅꯦ ꯈꯨꯔꯥꯇꯣꯟꯅ ꯑꯩꯈꯣꯏꯗ ꯈꯨꯗꯨꯞ 2 ꯍꯦꯟꯖꯤꯜꯂꯕꯅꯤ꯫
ꯃꯁꯤ ꯐꯥꯎꯕꯗꯅꯦ ꯌꯦꯡꯕꯤꯔꯕꯅꯤ ꯈꯠꯅꯕ ꯇꯟꯕꯗꯒꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤꯗꯤꯁꯦ ꯂꯧꯔꯤꯁꯤꯗ ꯌꯨꯡꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯌꯨꯡꯂꯛꯄ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯝꯕꯟꯖꯨꯡꯒꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯠꯂꯒ ꯊꯝꯂꯤꯕ ꯋꯥ ꯇꯪꯈꯥꯏ ꯑꯗꯨꯅ ꯃꯪꯂꯦꯝꯗ ꯀꯟꯊꯔꯛꯄꯗ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯎꯞꯁꯜꯂꯒ ꯇꯨꯔꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯎꯟꯁꯥꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕꯅ ꯈꯔ ꯁꯦꯠꯈ꯭ꯔꯤ ꯏ ꯈꯔ ꯊꯣꯛꯂꯤ ꯃꯨꯈꯤꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕꯁꯤꯡ ꯑꯗꯣ ꯌꯣꯝꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯆꯟꯗ꯭ꯔ ꯅꯪꯁꯨ ꯑꯍꯜ ꯑꯁꯤꯒ ꯃꯥꯟꯅꯩ ꯑꯍꯜ ꯑꯁꯤꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯅꯤ ꯍꯥ ꯑꯍꯟꯅꯤ ꯅꯪꯁꯨ ꯈꯔ ꯍꯜꯂꯣꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗ꯭ꯔꯅ ꯀꯔꯝꯍꯥꯏꯅ ꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯤꯡꯈꯣꯜ ꯑꯁꯤ ꯇꯪꯈꯥꯏ ꯌꯦꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯈꯨꯗꯨꯞ 2 ꯐꯥꯎꯕ ꯃꯥꯎꯟꯗ ꯄꯤꯊꯣꯛꯂꯝꯂꯕꯅꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯈꯨꯗꯨꯞ 9 ꯍꯟꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯌꯥꯒꯗꯧꯔꯤꯕꯅꯣ ꯃꯪꯂꯦꯝꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯅꯄꯥꯡꯒꯜ ꯈꯔ ꯀꯜꯂꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯦꯛꯇ ꯏꯟꯊꯨꯔꯒ ꯅꯈꯨꯠꯅ ꯄꯥꯔꯤꯕ ꯋꯥꯆꯦꯠ ꯇꯪꯈꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯁꯤꯡꯀꯨꯞ ꯁꯥꯕ ꯃꯈꯩ ꯐꯨꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯏ ꯇꯥꯕ ꯃꯈꯩ ꯐꯨꯕꯅꯦꯕ ꯑꯍꯜ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯅꯪꯅ ꯎꯁꯤꯠꯇꯕꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯇꯥꯇꯣꯟ ꯃꯪꯂꯦꯝ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔ ꯅꯪꯁꯨ ꯈꯔ ꯍꯟꯅꯔꯣ ꯅꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯒꯤ ꯄꯤꯆꯥꯔꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯗꯨꯅ ꯌꯥꯁꯟꯅꯕ ꯑꯃ ꯄꯨꯔꯛꯎ ꯑꯗꯨꯒ ꯅꯈꯣꯏ ꯈꯠꯅ ꯆꯩꯅꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯪꯂꯦꯝꯅ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯈꯨꯗꯨꯞ 9 ꯍꯟꯖꯤꯜꯂꯒ ꯁꯝꯕꯜ ꯌꯨꯡꯒꯗꯕꯅꯤ ꯀꯅꯥꯝꯇꯗ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯔꯣꯏ ꯋꯥꯐꯝ ꯑꯅꯤꯁꯤ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯃꯪꯂꯦꯝ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯛꯀꯅꯤ ꯍꯩ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯪꯂꯦꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯤ ꯀꯟꯗꯨꯅ ꯃꯨꯈꯤꯒꯤ ꯃꯕꯥꯅꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯩꯆꯠꯀꯤ ꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯑꯍꯜꯅꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯒꯅꯤ ꯑꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯉꯩꯗ ꯅꯥꯈꯩ ꯁꯤꯡꯍꯧꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯍꯣꯏ ꯏꯄꯨ ꯍꯣꯏꯅ ꯀꯜꯂꯤꯉꯩꯗ ꯍꯤꯡꯈꯣꯜꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯄꯇꯥ ꯅꯃꯥ ꯄꯥꯏꯅ ꯍꯧꯔꯕꯗꯤꯅꯦ ꯈꯔ ꯃꯈꯩꯁꯨ ꯐꯒꯗꯕꯅꯤ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯝꯗ ꯑꯁꯨ ꯌꯥꯝꯅ ꯀꯔꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯪꯂꯦꯝ ꯃꯨꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯆꯟꯗ꯭ꯔꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯉꯤꯅꯦꯁꯦ ꯐꯩ ꯅꯈꯣꯏꯅ ꯆꯟꯗ꯭ꯔꯁꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯍꯤꯡꯈꯣꯜ ꯌꯣꯟꯒꯅꯤ ꯀꯥꯏꯗꯅ ꯁꯨꯡꯌꯣꯟ ꯌꯣꯜꯂꯂꯣꯏ ꯍꯦꯛ ꯌꯣꯟꯕꯗ ꯑꯩꯅ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯀꯛꯁꯥꯕꯤ ꯁꯥꯔꯒ ꯈꯠꯅꯕ ꯍꯧꯖꯤꯟꯒꯦ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯋꯥꯅ ꯀꯟꯖꯈꯤꯕ ꯍꯤꯡꯒꯣꯜꯅꯤ ꯀꯩꯗꯧꯕꯒꯤꯁꯨ ꯇꯔꯥꯏ ꯊꯥꯗꯣꯛꯂꯨꯒꯅꯤ ꯐꯩ ꯈꯪꯒꯅꯤ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯔꯝꯂꯕꯗꯤꯅꯦ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯆꯔꯤꯕꯁꯤ ꯂꯥꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯈꯤꯅ ꯌꯥꯔꯦꯗ ꯍꯟꯅꯨꯕ ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯃꯇꯪ ꯌꯣꯛꯁꯤ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯂꯟ ꯊꯨꯝ ꯑꯔꯦꯝꯕ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯀꯔꯤ ꯁꯥꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝꯁꯦ ꯈꯨꯟꯕꯤꯅꯕ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯂꯩꯒꯦ ꯂꯩꯔꯣꯏ ꯇꯣꯛꯎ ꯀꯜꯂꯤꯉꯩꯁꯤꯗꯗꯤ ꯃꯥꯅꯕꯨꯗꯤ ꯉꯝꯍꯜꯂꯔꯣꯏ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕ ꯖꯥꯠꯅꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯪꯂꯦꯝꯗꯣ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯈꯤꯅ ꯅꯈꯨꯠꯇꯨꯁꯨ ꯁꯣꯛꯂꯤꯕ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯇꯧꯁꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯁꯣꯛꯀꯦ ꯁꯣꯛꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯊꯣꯡꯒꯥꯜ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯔꯣꯅ ꯀꯔꯤ ꯑꯍꯜꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯍꯦꯛꯇꯃꯛ ꯈꯟꯅꯩ ꯋꯥꯅꯤ ꯃꯆꯥ ꯃꯁꯨꯝ ꯂꯩꯗꯅ ꯃꯣꯏꯗ ꯄꯤꯔꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯧꯏ ꯊꯥꯔꯣꯅ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯨꯈꯤ ꯏꯃꯨꯡꯗ ꯂꯩꯖꯔꯕꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯈꯤꯗꯣ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯀꯞꯂꯤ ꯏꯆꯥ ꯑꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ
ngasi makoina hairibase hairam loidabani isa aduna chongthoktuna khataranggadabani ko khallubada madugi matung tharo palangkhokta phawriba phi singado sat sat loksallaga imungda phrang kanduna changki pele pele sigrejan singje pele kok sigi kheleiti lai si sune phattaba mi sing sidine loksan batan bajani ada chana pham leiti haidana ngang tuna changkhriba du mukhina kari ai khoibu phattaba mi ni haiba masigi mawasi sune pharoi dawri mana insindru tawribane si asumna mukhido manglem halakpa wana ngairi somdana kamdawri manglem do parap asub lakpana mahana mahai tambi khiba mahaki satra magi manak yorakle matam maruta manglemna sumangda leptuna ibungo ihi leitaba zalam madugi angang duba ibungo hemba adumna kaurakpada hemba mapalda parap tholakli matam maruta hembana oza kadomdagino ai si ibungda thabak amakak tawjuruba kari thabak tawrurino nangba oza wari konsi sidana kakar biro oza yare ai se nanga wari amatang tanaruge hangluge aigi ting amtang panghange haidana laklibani ne oza kari mating no heta haipi oza aina oza da mahai tambada oza gini haidana lupa piba karigumamta tawkhidi oza na su tawrunu hayeng matamamada mating adu pangnaraga loire haibaduda aisu kaisu tawkhidre oza ge laman tolaga adumak leirabani aisi laman gidi kaisu khalunuda ha aina ngamara nangi na tiang pangba nangna ngama kandlana amuk aigi tiang pangba pangnaraga loire dana hoi oza aido imungda sagai sa sedana tawraga namok nupiga tawraga sajarubani loisalamle adu oza kai tana sebo oza nangidi imung manung isa isu lerak thanna leidana ko ana ye yaudab natru oza gi thawjaldagi hoju phawdi ana ye yaujadi aduga oza lighting khurumba chatpa khotpa kaidobadagi ai senjana paijare oza phai madudin hei tawruba thabaki mahai chaba haribase thadana de mahai charoi natra tharabadina mahai chaba tabani hoi oza adu ozana igonda lakpiribasibu kari tana sebno oza aduga aibu kari na ting pangjo haibno oza haire thoriba wasi pharibara phatribara sumlibara lalibara haibadumadi ai khangre adubune hei haidabadi yadaba oza hetta haibiu aiga yum thangnabada leiriba aigi iyambada poklamba machanupa chandra haibadu na khangidana khangjai oza aina ozagi nakta mahai tamba lako matamda asom thangba awangumda leibadu madu aingonda khara bera chakri khara thangi ni hei masi bungo machanupi po haidana aingoda usit thawodana hek tawi khol sambalgi matang dasu man aibu lakthuribani aduga aikhoi isa poktaba si people babal duna hek ngangi nati malem taibang pallasida polaklaga nupi angang thiningdaba isa isu leningdaba kanabu yorunggadagine asumbani oza kana su matugumbatu yawningu hongadi adubo makoina aingonda asumda hek piban pabanduna chaibase ai khang phangamdi aduna paramatangdi tambigi etana khallibani makoina aigi lauri hingkolasipu lohongnaba yamna kana honari madada aina yadre madugidamak makhoido aingonda sauninglibani ne aduna ahal loirabasu aikhoigidabakta kari tawba ngami kari lei haibadu khara khanghansi tamluriba mahai khara sijinnaba phaine ko ocha adu kaidausi haibano aina makhoigi imungde hek sangruba haibadu madi phajadre khana chainarabanina haujik aina yumda hankiba matamda sambal thingdamba sumayai adubu thinggadabadi mande adubu karigumada samban thingdamle haiduna khalasi
ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯋꯥ ꯉꯥꯡꯂꯨꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯁꯦ ꯎꯔꯕ꯭ꯔꯥ ꯑꯦ ꯑꯣꯖꯥ ꯁꯤꯗꯤ ꯀꯝꯗꯧꯔꯤꯕꯅꯣ ngasi ayuk Chandraga aiga khara phunabani aidi ahal loibani na ngamdre mana ngamkhredana I nai tabama kai phukribani yengwada se oja mar madu mek tobro oja ihi tawdra natro I thokliba se I thokpasibu phagira nei bo chumi oja ma se oja aiga su khara marup oibani ma magna adumak toromgani haibadi ai su thajarudabani adubu oja oja ki tamak tai lejari ai oja ki na ting sudana pangchakani ai kaidawju haibano oja nangna tawgadaba haibabu makhoi ki imung aduta changadabani o aduga ataidi oja aduga nangna makhoi ki imungda posem laiwa chantra kapsingadabani oja ai loina ma bhab ta jare kaidawdagi hau haibano hai taha ba yaroi ngasi khana khraga hayeng makhoi ki imungna karigumba ma toroklabadi aina tawbone haibase ilai laina khangki ga dawribani aduga makhoi ki imung se pathalaga hatba yaba sunatini makhoi ga iga yanadri adugi sumathakta aina maibaga oisallurabani na aingonda adumak chingna khraga dabani maram aduna ne tapna laknaraga loisanggadabani sumdawro ngasi gi ahing ngasida makoi gi suri makhada ko tek pandu khara phumgi haibro oja ai loina mo bhab ta jare aduda tek pandi ai khoi gi haudi oja ai gi da hawi madu horen numidang nang laklaga lawro aduga ne madu amuktang phumlaga makhoi do amuktang chingthek hansi phare oja adudi ai horen numidang du oja ge nakta lakjarage phare ngasi gi di ai hankrage horen numidang wairam lakpa haibu kawgadi ko oja ai kawjaroi phare adudi ai chatlage yade haiba makhanghan si haidana du tawbagi wani ko hoi oja asumna manglem amadi hemba wari watai sanaraba matung horen numidang karigumba khara tawsi haiduna tanaraba matung da manglem mayum lomda halakle matam aduda hemana aina wajagi damak tawgudoriba thabak asi araimati nati pharibara phatribara haibadu masu ai khangre adubu wajagi lamandi yama toli ngawna faina naduna siram lagadaba aigi isanupi aina khara mahai haijahubadagi khalhokibani kana gumba maibana oitaragati mukhoina honaba tandana adumak aidi ngamloroi haraklabadi thawai manglamgadoribani phare horen numidang waramdu ojagi manakta chatlaga mana pamlibadu karino haibadu khangtokturage aduga tek pamdu surlaruragi asumna hembasu wakhal khallaga imungda dumak sangkhri manglem do asum lakpana makhoi gi yumgi konthong jarukle matam maruda manglemna kari insang bu thonglamgadoriba chatno khoitaunaga khoidau saugatpane chai singi sa saningdi magi chandra haibasi lakna jiba phawbadi ai thawai sinung nungai oiduri asumna manglem du ngang duna changlakpana makhoi gi sumang yoksalakle sumang aduda leplengai somda chandra do parap tholai aduga u mangol oiba singsi thengarabadi thabak chatpagamta mangol oiraroi imungda mo hanjilugegeda asum naram laka changkibaduda manglemna kari aibu u mangol ni haiba phai u mangol na kari to nambage haibadu khanghallage khangani dana asum na haram laka manglem imungda changki madugi matung chandra do makhoi gi lohing kholasi lobi nabagi damakta mi thiba thokri somdana kamdauri chandrana hek thokibaga manglemna imungda changlakpaga mukhina skrama lenya mase haima nang laklabro manglemna lakle matamruda mukhi changsillaktuna ngasai tharona haikhibasinga do loinamak manglemda tami
ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯪꯂꯦꯝꯗꯣ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯀꯔꯤ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯗ ꯍꯣ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯏꯅꯥꯁꯦ ꯇꯥꯍꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅꯅꯦ ꯏꯆꯥ ꯄꯣꯛꯇꯕꯒꯁꯤ ꯄꯤꯕꯟ ꯄꯥꯕꯜꯂꯤ ꯄꯣꯠꯅꯤ ꯃꯗꯨ ꯁꯤꯔꯝꯗꯥꯏꯒꯤ ꯊꯥꯡꯃꯩꯒ ꯉꯥꯟꯈꯠꯂꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯀꯟꯗꯅ ꯀꯌꯥꯝ ꯀꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯦ ꯃꯪꯂꯦꯝꯅꯤ ꯃꯪꯂꯦꯝꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯁ ꯑꯩꯅꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯈꯪꯍꯟꯅꯤꯡꯂꯕꯅꯤ ꯍꯣꯏ ꯑꯗꯨꯝꯅ ꯇꯍꯥꯕꯁꯨ ꯐꯠꯇꯦꯅꯦ ꯇꯍꯥ ꯇꯧꯕ ꯊꯕꯛ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯛꯇꯃꯛ ꯏꯂꯥꯏ ꯂꯥꯏꯅ ꯁꯠ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯍꯟꯗꯅ ꯎꯍꯟꯗꯅ ꯇꯨꯃꯤꯟꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯝꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯋꯥ ꯈꯔ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯕꯦꯡ ꯉꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯃꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯟ ꯃꯅꯥꯛꯇ ꯑꯩꯅ ꯃꯨꯈꯤ ꯄꯥꯟ ꯈꯔ ꯊꯥꯔꯤꯕꯗꯨ ꯅꯍꯥꯛ ꯈꯪꯂꯤꯕ꯭ꯔꯣ ꯑꯧ ꯈꯪꯉꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯔꯨꯝꯗ ꯇꯦꯛ ꯄꯥꯟ ꯍꯧꯔꯤꯕꯅꯤ ꯃꯗꯨ ꯈꯔ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯇꯦꯛ ꯄꯥꯟꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯊꯕꯛ ꯑꯗꯨ ꯇꯧꯔꯀꯥꯟꯗꯇ ꯈꯪꯉꯨꯅꯦ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯍꯥꯠꯄꯕꯨꯗꯤ ꯍꯥꯠꯀꯨꯝꯁꯤ ꯈꯔ ꯑꯗꯨ ꯂꯥꯛꯅꯁꯤ ꯃꯈꯣꯏ ꯁꯤꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯗ ꯕꯥꯍꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯐꯔꯦ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯅꯪꯕꯨ ꯊꯣꯡ ꯊꯥꯛꯇ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗ ꯃꯨꯈꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝꯗ ꯍꯦꯝꯕꯗꯣ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯍꯦꯝꯕ ꯅꯪꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯂꯦꯗꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯍꯥꯏꯔꯕꯗꯤ ꯑꯍꯤꯡꯒ ꯇꯨꯝꯒꯗꯕ ꯅꯠꯇꯦꯗ ꯐꯩ ꯅꯪꯗꯅꯤꯍꯦ ꯏꯕꯨꯡꯉꯣ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯣ ꯐꯔꯦ ꯏꯃꯨꯡ ꯆꯪꯁꯤ ꯁ꯭ꯋꯥꯏꯗꯒꯅꯦ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯪꯂꯦꯝꯅ ꯍꯦꯝꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯛ ꯄꯥꯟ ꯑꯗꯨ ꯎꯠꯂꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯁꯣꯟꯒꯗꯕ ꯂꯩꯋꯥꯁꯤꯡ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯪꯂꯦꯝꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯔꯣ ꯑꯍꯤꯡ ꯐꯥꯎꯕꯗꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯍꯥꯛ ꯆꯠꯈꯤꯒꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯑꯁꯨꯝ ꯂꯩꯁꯜꯂꯕꯗꯤ ꯅꯪꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯄꯟꯗꯤꯠꯁꯤꯡꯅ ꯑꯃꯠꯇ ꯈꯪꯍꯜꯂꯣꯏꯗꯕꯅꯤ ꯄꯨꯝꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯃꯥꯏꯔꯒ ꯂꯩꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯔꯣ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯗꯣꯛꯂꯒ ꯁꯦꯝ ꯁꯥꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯊꯤꯕ ꯂꯥꯛꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯟꯗ꯭ꯔꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯑꯇꯩꯁꯤꯡꯗ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦ ꯆꯥꯡ ꯇꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯆꯟꯗ꯭ꯔ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯊꯥꯔꯣꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯐꯪꯂꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯐꯪꯕꯕꯨꯗꯤ ꯐꯪꯂꯛꯂꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯍꯌꯦꯡ ꯍꯤꯡꯈꯣꯜꯗꯨ ꯌꯦꯡꯕ ꯂꯥꯛꯀꯅꯦꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯍꯤꯡꯈꯣꯜꯗꯨ ꯆꯌꯦꯠꯅꯕ ꯂꯩꯇꯕ ꯍꯤꯡꯈꯣꯜ ꯄꯥꯝꯃꯦꯗꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯍꯤꯡꯈꯣꯜ ꯑꯣꯜꯂꯤꯉꯩꯗ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ ꯅꯍꯥꯟꯁꯨ ꯍꯤꯡꯈꯣꯜ ꯑꯣꯜꯂꯤꯉꯩꯗ ꯐꯔꯛ ꯇꯥꯁꯤꯜꯂꯛꯇꯅ ꯃꯤꯗꯨꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯃꯇ ꯍꯦꯛ ꯈꯜꯂꯨꯅꯨꯁꯦ ꯇꯨꯃꯤꯟꯅꯅꯦ ꯑꯌꯨꯛ ꯉꯟꯇꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯔ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯁꯠ ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯦꯔꯥ ꯃꯥꯅ ꯁꯨꯝ ꯉꯝꯃꯗ꯭ꯔꯣ ꯃꯁꯤꯅꯒ ꯃꯥꯏꯕ ꯑꯣꯏꯁꯜꯂꯦ ꯍꯤꯡꯈꯣꯜꯁꯤ
ꯆꯌꯦꯠꯅꯕ ꯂꯩ ꯍꯥꯏꯕ ꯍꯦꯛ ꯈꯪꯈꯤꯕꯗ ꯀꯅꯥꯃꯠꯇꯅ ꯂꯧ ꯍꯦꯛꯇ ꯌꯥꯗꯕ ꯐꯔꯦꯁꯦ ꯑꯩꯁꯨꯅꯦ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯑꯁ ꯆꯥꯛꯀ ꯂꯥꯏꯔꯤꯁꯦ ꯃꯈꯣꯏꯗ ꯉꯁꯥꯏꯅꯦ ꯃꯣꯏꯗ ꯃꯥꯏꯕ ꯇꯝꯕ ꯍꯦꯝꯕ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯅꯣꯃ ꯇꯧꯗꯧ ꯃꯥꯜꯂꯤ ꯃꯣꯏꯒꯤꯗꯣ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯃꯈꯣꯏꯁꯤ ꯀꯔꯤꯅꯣꯃ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯂꯩꯋꯥꯒꯤ ꯃꯇꯥꯡꯗ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯕꯗꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯉꯥꯏꯈꯣꯗ ꯃꯥꯏꯕ ꯇꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯥꯏꯕꯒꯤꯗꯤꯅꯦ ꯍꯦꯛ ꯌꯦꯡꯕꯨ ꯌꯦꯡꯉꯨꯔꯕ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯦꯛꯇ ꯃꯥꯒ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦꯁꯦ ꯆꯥꯛ ꯏꯁꯤꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯕꯨ ꯆꯥꯛꯄꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯡꯉꯤꯕꯅꯤꯗ ꯂꯥꯛꯑꯣꯁꯦ ꯄꯔꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯊꯔꯣ ꯆꯥꯛꯁꯪꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯪꯂꯦꯝꯅ ꯍꯦꯝꯕ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯍꯣꯔꯦꯟ ꯎꯆꯤꯟ ꯇꯥꯕꯤꯗ ꯅꯪꯅ ꯐꯨꯝꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯅꯥꯃꯠꯇꯅ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛ ꯐꯖꯅ ꯁꯤꯖꯤꯜꯂꯝꯂꯒ ꯅꯪꯅꯅꯦ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯝꯂꯒ ꯀꯔꯤꯃꯠꯇ ꯐꯨꯝꯈꯤ ꯍꯥꯏꯕ ꯈꯪꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅꯃꯛ ꯁꯤꯟꯖꯔꯒꯦ ꯃꯁꯤꯕꯨ ꯍꯦꯛ ꯐꯨꯝꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯃꯗꯨ ꯈꯪꯕꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯃꯗꯨꯗꯣ ꯐꯨꯝꯃꯨꯆꯣ ꯍꯥꯏꯔꯤꯕꯁꯤ ꯁꯅꯥꯃꯍꯤꯗ ꯐꯨꯝꯂꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯣꯠꯁꯦ ꯃꯄꯥꯡꯒꯜ ꯀꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯗ ꯆꯪꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯉꯝꯖꯔꯔꯣꯏ ꯑꯗꯨꯅ ꯎꯆꯤꯟ ꯇꯥꯕꯤꯗ ꯇꯧꯕꯁꯤꯃꯗꯤ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯕ ꯊꯕꯛꯅꯤꯅ ꯃꯁꯤꯃꯗꯤ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯍꯧꯕꯨ ꯍꯧꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯐꯩꯒꯥꯛ ꯐꯩꯅ ꯄꯥꯡꯗꯨꯅ ꯆꯟꯗ꯭ꯔ ꯍꯥꯏꯕꯁꯤ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕ ꯉꯝꯂꯕꯗꯤꯕꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯊꯣꯛ ꯃꯥꯡꯁꯤꯟ ꯐꯥꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯑꯣꯖꯥ ꯃꯗꯨ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯌꯥꯗꯦ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯊꯧꯅꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯍꯩ ꯂꯩꯇꯕ ꯃꯤꯅ ꯑꯁꯤꯒꯨꯝꯕꯁꯤ ꯄꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯥꯠꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯩꯕꯗ ꯅꯠꯇꯅ ꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯕꯤꯈ꯭ꯔꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯅ ꯈꯪꯈ꯭ꯔꯦꯗꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯅꯝꯗꯅ ꯑꯗꯨꯃꯛ ꯌꯣꯟꯈ꯭ꯔꯦꯗꯅ ꯈꯜꯂꯣ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯣꯔ ꯁꯠꯄ ꯇꯥꯔꯦꯗꯅ ꯐꯔꯦ ꯑꯍꯤꯡ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯪꯂꯦꯝ ꯃꯨꯈꯤ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯛ ꯆꯥꯊꯣꯛꯂꯤ ꯃꯈꯣꯏꯅ ꯆꯥꯛ ꯇꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯪꯂꯦꯝꯅ ꯍꯦꯝꯕꯗ ꯃꯇꯝꯁꯤꯕꯨ ꯏꯌꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯣꯖꯥ ꯌꯥꯔꯒꯅꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯪꯂꯦꯝꯅ ꯐꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯀꯣ ꯍꯥꯏꯔꯝꯂꯒ ꯃꯪꯂꯦꯝꯗꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯊꯔꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯛ ꯄꯥꯟ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯒ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯗꯣ ꯆꯟꯗ꯭ꯔꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯈꯥ ꯋꯥꯡ ꯅꯥꯛ ꯌꯦꯠ ꯇꯨꯡꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯝꯕ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔ ꯍꯣꯏꯒꯤ ꯎꯆꯤꯟ ꯇꯥꯕꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯜꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ
ꯂꯩꯕꯥꯛ ꯁꯤꯖꯤꯜꯂꯝꯂꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯆꯟꯗ꯭ꯔꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯩꯁ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯇꯧꯔꯦꯅ ꯃꯄꯥꯟꯗꯅꯤ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗ꯭ꯔꯗꯣ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯆꯤꯟ ꯇꯥꯕꯤ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯇꯨꯡ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ